BJP gi lengaklon asina laibak asigi naha amadi mahairoi sing wakhal Leina nahanbagi chang hangat hanbaga loinana suicide tawbagi chang hangat halle haina Manipur Pradesh Congress Committee Mpcc na maral serakli NEET UG lisingani kunga taruki paper leak oibagi matangda Union Education Minister resign tawnaba demand ga loinana Indian National Congress na haukiba Haudokiba Thatron ki Guns Nationwide Campaign gi manungchana Mpcc gi City District Congress Committee na sinduna District Level Press Conference among asi pangthokhrei Mpcc gi thomi sing yauna ngasi Congress baban da pangthokiba pawgi mifam aduda hanagi Minister Dr. Khumuk Samratan Kumar na hai ngasi gi lengaklon asina maram moiraga India da leiriba naha mahiroi sing wakhal Leina nabagi chang Wanghan badanatana suicide case ki masing hangalakli masi BJP ki lengaklon gi thawsha daba madi makhoigi asoiba thawong asina ohenbane leibaga sigi oina chahi 15 dagi kunga mapan fawbada leiba naha sing thabak phangdabagi chang chada 15.2 yaurei amaronda Transparency International na puthokpa Corruption Perception Index report ki matungina malemgi leibak chamaga marifuni thoigi manungda Indiana Marifutara mathoi suba mafamda leiri masi yamna ningba kaingai oiba mani leibak asiga thangnana leiriba pikhraba leibak Bhutan asi 19 suba mafamda lei BJP gi lengaklon asigi asoiba amadi aranba kaya asi aikoina puthoktuna miyamda khangan haudragadi tungda afaba oirakani thajade haina mahangna fongdokhi mahangna makhata na hai NEP lisingani kun asina leibak asigi education system asi chauna privatization tawrakli masina khungangi lairaba mahairoi singna tamlamba government school sing masing hantha hankrei marak asida private school gi masing hangalappaga loinana school college amadi university sing tendal labi oina onthorakli haina mahangna makhata khe university ja sigi mangal tamena commercialize to masina koi common people singa agi mati akoi sol la hebta agi masina maram ore hakanda akoi ki society da masiki keno ma choko crisis ma thole social inequality hekta ai ohunga ha bari mga sujila ase masika sadar sin yutsina kena di ba wa ma masika ko di academic disruption to ba masika shutdown to ba ban blockade to ki masu ayam sin maru rakana maru ena Manipur de am ena ki compounding effect hekta village protection की दबक तने है ना तो उतना अंगांग में आगे बढ़ाई तम दोनों ले चलते तो बात थबक की करेगी वो कोई थाका तो रिपोर्ट कर दो मैं आपसे तो स्वाई वाइडा मकोई दा बैलेंसिंग तो वन की कंप्रोमाइज तो उन्हें मनु मोरे काम ना मसूम बके नहीं आना लेकिन तीवा पोचे पे मनु ना के ले Paugi mifam aduda sarukya khiba Mpcc gi working president Khumanthem Debabratan hai tongan ba competitive examination da mai pak haudraba masing yamlaba naha sing karamna thabak pigani haibigi wakhalonda Congress ki luchingba Rahul Gandhi ki meeting makha da campaign asi changchen bane UPSC gi chahi amagi vacancy asi chawrakna listing amaromni hairiba vacancy post asi ki damak chahi amada leibak asi gi naha mahairoi graduate lakh tara mangaromna compete tawri bane mahairoi sing asina UPSC gi examination asi ki damak coaching tawbada chawrakna lupa lakh mangarom changna sel tingli UPSC NEET UG JEE yauna tongan ba competitive examination thana ba mahairoi singi coaching tawbada mama mapa singna chahi amada India pumbagi waina lupa crore lakh ahumga lising yangkhai expenditure tawri masi aikhoina ngasidi munna khana ba mathautai haina mahangna makhata khe post listing amasiga mi lakram ga panakanda success rate sat post kamdoji mi mana applicant listing wa chamari nu ma khadana phambe ma khadan phambe what about their lives chi culture je time tuition sum coaching expenditure se is estimated about 3,50,000 crore national implication di kai ai bhari ke ye di kai 3,50,000 crore je kana di pisa is a parents money chakri sing ma ba sing hard savings hospital se ko pisa wo tumjala to ma ta ko su ai ta le law ganaba pathok amda chi ba mai to 3,50,000 parents की money से बस society की जब parents की जो whole तो ले मतलब कि वो याम में पता समाज में वो ना तो नहीं राहुल गांधी जी के मारी concern ना बता